Praise the Lord. Chilna uche chili ma pabung sing mayam punamakpu. Ahan bada thamoi dagi nungsiba masung ikai khumna ba uchari. Adom adom na leiba adom chatkadaba mafam punamakta phattabadagi manung matam chadana siana ba thokkadobadagi Kanbiba oisanu Prabhu Jisu gi ming. Amen. Mayam ngasi ayuk tum hawalakpaga social media da video khara yengba phangje mayam. Ahan bada yengbada di thajarudabani mase oiramoy haiduna adubu dum yengba matamda video se matang mayam ama lae thamoy se puba ngamdre mayam yengbiu ina yengjakhiba video sing Hujiki nupi macha khoi fast kido adudo utupna thomaga mamit kaloi paithore bako aduga nuai chise anga macha thani pan gido aduju moy thomeba utupna thomaga nakanam loi kaire bako aduga hoji green lily se sina bra amu bodit lame kamta mafi marom kem dilam dere bako aduni hoji tarak na ngai akhoi kangu SCBU kangu satlu bune ba keno da silchar da ko adu moin assemble da pur la ena masa satlu bune ba confirm budi oidi adu bu moin assemble na dead body ohum pur la ena chat bune ba chatu da confirm ore assemble mane padi thani pan padi pikpa thani pan ka sudangari angang ne adu jini bi masa se si ohum je confirm ore ohum mumdi muji ko hangdre asini mayam hariba pikraba ngangsing karisu khangjakhidraba ngangsing aduga matu sonjakraba nupising ado karisu tawbiganu maikhoi bu thadok piu haiduna Prabhu Jisu gi mingda maikhoina ningi haiba maikhoina Christian ni haiba maikhoina khurammiba adugi mingda thadok piu haiduna Bible dagi phungdoktuna haijakraba phawbada maikhoigi thamoida mayam minungshi achet amakhatang yaude mayam maikhoigi thamoida minungshi achet ama yaude noi Christian natte ko noi Christian natte haliba sing nekhoi Christian natte neikhoigi panthung tumna mangba duni hel hairiba do neikhoigi tamakta sembani haibase ai Jisu gi mingda yai haina aina hairi nekhoi mi natte nekhoi sani sadagi su heli Shaitan gi pangal yaoi nekhoida adubu Jesu Christa na adubu Ishor na mabu khongkha da thamkhrabani haibase asisu nekhoi kauganu nekhoi gi matam ama lakani Soidana lakani nekhoi gi matam mamangda ina opao ma semjaba matam du da mayam opao ma semjaba matam du da maikhoina comment tawre aikoigi mi hatkiba matam da aikoigi nupi hatkiba matam da nangna hairapra hai neikhoigi mi hatpa lan marakta mi hatnaribani adubu maiteigi ima ahum aduga angang ahum gumna phajallaga thamkiba maiteina karaba matamna neikhoigi angang sing nupi angang sing phajallaga thamkiba yaubage maiteigi mafamda lakpada phawada thadokhiba ngaktani adugu nekhoi Ishor gi natte mayam thamoi ji puba ngamdre mayam wana siramgadabodo neikoina kwaidagi fattaba sase kwaidagi fattaba sase mi ni mayam mi mingondagi hena fattaba sa leite mina sa oladi kaidagi nongsadagi su hena fatte haiba fattabado urabani ngasi pa su Christa haiba laikhidraba sing adubu ipa nangna lomban haidaba sargada heaven da thambiu ko Prabhu mekhoi gi thamoi potha hanbiu rest in peace mekhoi ingthana thambiu Prabhu mayam thamoi yadre thador kadra aina tumba hugulakpa gudingi thadok pire aina haigadra nupi ahum duga angang sing duga thadoga lakadra haiduna khanduna dum leibani mayam
खन्दुना लादरा हैन लाए हाइबगी पाउ तारद्रा थादोखरे हाइबगी पाउ तागद्रा होय मोइसु मीनिको मोइसु थमोय अमा पालिको मोइगी मचा मसुसिंग लेरमगनिको मरा लेजिदबदुदि सोइदना थादोरकनिको हैन खंजरगा लेजबनी अदुबु ngasiगी पाउ ताबा मतमदा लोरे मैम लोरे neikhoide na kanba balay neikhoide poloi di tumna mangbani Bible na hai fatta ba neikhoide poloi di tumna mangbani yengbiu tumna mangbani neikhoide poloi mayam lo sinjarage kange fazana kange handagi matang sida sadagi su hena fatta ba ai sei ko tamoy de leite mayam ai na haijo besi karigino ai ichado sibagum na kalle mama aduna sumaina question bado adugi machado matha dagi setat laga hatok pangam bado dekhogi na takta ishor gi mai yauna sawba lak pesu isano aduga maitai sing ichil nau chel sing koi punchin bagi matam oirabani koi amat toy bagi matam oirab thaga chiri mayam yegbi ba pon pu ishor tekta kai dana thambi bo isano long live Manipur abasung aroi badai kenom tang haijaramge yengbiriba nagagi chilnau sing oja sing atopa jat ki Yesu Christa bu thajaraba sing yengbiu se asini Minungshi khangdaba na angang hatokpana Christian oiba yabra angang hatokpana nupi hatokpana Yesu gi follower ni haiba yabra koi mayam na haiba natra thadokpiu aduna dubu hatoga lathina thombadagi mamit chongthoga mamai thugairaga hatoga ising thadare khangdokpiro maikhoi gi panthung se tumna mangbani ishor na soidana wai lakpo isano thagachiri me yengbiri ba dom di tekta kaidana ishor na thambi bo isano prabhu jisu gi